Ngarangdagi phongkiba panagi pauksedagi maruoiba pauk khara khangatcharaga miyamda khudo tamjage. Ngarangdagi Leptana Churakpa nongna maram oiraga Manipurgi mapham ayamba eshing thumjinkhre. National Highway da landslide thokre. School sing numi humni chuti laukthokre. Miyam cheksina lainaba laingana khangankre. Official sing mikum na hum sing lainaba yathang tawkre. Ngarangdagi Leptana Churakpa nongna maram oiraga Manipurgi mapham ayamba eshing thumjinkhre. nongna maram oiraga National Highway 37 Imphal Jiri lambige Kolenda landslide thokre. Truck ama loksap to onthakre. Lenga ke official sing mikum na hum sing lainaba laingana khangankre. Loinana hayengdagi May chaicha kuntraga mathoi fauba numi humni Manipurda lairiba school sing suti lauthokre. Manipurgi mapham kiyada isawgi awaba mayoknake. Imphal maru eba lambi singkhu yauna ising thumjilakpada natana yum kaya manung fauba thumnake. Lambi singna gari chathok chachin tawbada khodong chadaba sing mayoknake. Kasham thong nauri pakhang lakpa amadi Sagomba kendragi mapham kiyada isawgi awaba mayoknake. Imphal city gi maru eba lambi ama oiriba Tidim lambi ki kwa kaithelga Sega Road Pawbagi lambi ki saruk tangkhai ama hena ising thumjingke. Imphal East ki mapham sing maru oina konung mama hapta amadi wangkhai lambi paringdasu isawgi awaba mayoknake. Imphal East amadi Imphal West phawduna cheliba Imphal Ture amadi Nambu Turelgi ima suwang khalakpana nong asi leptrabadi hena ichaw mayoknagadra haibagi miyamda mipainaba poknare. Amaramda Senapati Ukhru Chuchampur Kangpopi Kaksing Thawal yauna Atay district sing da su ising isawgi awaba mayoknare haire. Senapati ki oina district headquarter da isaw tokuna miyam da sawnga chaching pide haire. Nakal amaromda National Highway 37 ge Kolin mapada landslide thokre. Landslide na maram oiraga truck ama loksap to onthakre. Khodong thiba nanglaba truck adu Impharomdagi prai puraga jiribam tamna lakpani haire. Truck adu na Kolin mapham yorokpa amadi lambi phataba jaga ama lanthoknaba hotnaringaida landslide thokpadagi thawba yadana laike. Ngahak lairaba matung truck adu loksap to onthake. Adubo driver amadi handame anima gari adudagi kumthaba nung hawbadagi asu apani nangkide haire. Nongna maram oiraga Manipurda lairiba school sing hayengdagi hawraga May chaicha kuntraga mathoi fauba numi humni laingana suti lauthokre. Education SK Director L Nandukumana thokpa order amana hai. Summer vacation thadriba laingak lanai adet amadi Central School hayengdagi May kuntraga mathoi fauba suti lauthokle. Suti lairinga manungda admission process yauna atay thabak thoram sing lepnaba khangankre. Jarak asida district khudingi DC singna miyam mikumna hom singna lainaba public advisory ama thokre. Loinana estate asida nong leptana churakliba asigi yengduna Manipur State Power Distribution Company Limited MSDCL gi official sing mikumna hom singna amadi mari lainaba station office singna lengdana lainaba MSDCL gi managing director S Santi Kumana thokpa order amana khangalakli. Order aduna makha taraduna hauzik lariba weather condition asi yengduna officer sing amadi official sing na makoi gi mari lainaba jurisdiction manungda thokpa khudongzada basing to andanaba khudakta thabak pakhakadabani haina palli. Amaromda Kangpopi district cycle subdivision ga district headquarter ga faunabada maru oiba thong ama oiriba Imphal Ture mathakta saba yoki thongkong ni kaikre. Ngarangdagi Leptana nong churakpana turagi imai khawawong khalakpadagi thongkong ning kaikibani hairi. Kangpopi rom thangba maikaida thong makong adu ning kaibada natana thongkong adu su paithaba haure. Ising mai hena wangkhalaklabadi thong adu takhigadra haibagi chingnaba leiri. Leptana Churakpa nongna maram oidna Kaksing district ki mapham kaya phawna cheliba Sengmai turagi fibam se khodong thiba thaki mathakta sembadagi karakta leiba Sengmai village ki gate chingkhatnaba hotnabada gate ke satar mari leibagi manungda satar ani di yot ki thauri takhibadagi chingthakre. Satar amana chaptuna laikre aduga amana mota yadabadagi gate yakhidaduna khusengni ising ichaw thokadra haina miyam mi painare hari. Nakal amaromda ising ima yamna khudong thiningai oiba thakta chelaba phawba Sengmai village ke gate kari maramgi hangdribano haina miyamna garage asibu senariba miyoisingda hangbada ngang numida wairam pung 5 rom tawada gate asi hangnaba hotnabada gate ke satar mari mak yakhidabadagi mathak thongba officer singna pau piki adubu numidangna upai leitri hairaki. Ngasi ayukse isingi level asi ka hena wangkhalakpadagi hanjin phone torobasu ayuki pung 10 taramdaida officer sing yauraki. Adubu department gi miyoising amadi miyam puna honaminuduna khuna manual oina inkhatuna gate amana fuda hangkhibadagi miyamni mipainaba khara fakki. Adubu asuk luraba tanja asiguma matamdadi officer singna khara honabiyu
office mi ngaibigano haina miyamna phongdokki hauzik manipur thokliba irang asigi awaba marak asida khusengi oiba ising ichau thokkanaba mari leinaba singna kairakta leiba semai village asi semjinbiyu haina miyamna phongdoknarakki ain kaina changsilakkiba mitopsing maramdamda halangkinaba arambai tingolna governor da thumjinkhre Manipur da kumjali sing amaga sama pa yengkhagi mathoida yumpham oiduna NRC chana hanbak ngangpai sambang khaba amadi lamdam asida ain kaina changsilakkiba mitop sing masa masagi maramdamda halangkiba yawnga tonga point mapan yawa memorandum ama arambai tingolna Manipur governor anusia wikeda pisingkhre arambai tingol general headquarter gi private relation officer PRO Robin mangang khairakpamna khoye piba memorandum aduda palibadi mamang sei me ahumdagi hauduna sei ama hilaklaba kaunki irang asina hauzik phawbada maitei furuki mioi kya laikhidrei kaya amana aso apanangkhre amadi imung lising kya na mayum mai thadoktuna lanjenari hauzik tholiba kaunki irang asilo sinpham thoi aduma pumiyam gi yengduna tangai fadana lokhat kadaba thabok thoram sing aramai tingol gi maikei degi thamle tholiba irang asilo sinabo hotna bagalo iroinana Indor memang ngamkai mapung phana samal khaba Manipur da kumjali sing amaga samapa yengkhagi mathoida yumpham oiduna NRC chana hanba ain kaina lamjam sida changsilakkiba mitop sing masa masagi maramda halankiba kuki metan singalenga ka taungnariba suspension of operation su handokpa amadi shugi chatna kalon thugariba metan sigi mathakta akamba action lakhatpa mapum phana popi pan bi se mangata anba ain kaina changsilakkiba mitop sing dagi ST tejas laktokpa Tribune Kotna Traga Commission Amatana Arambai Tingol Yauna, Beles Bentel Sing Fabana Traga Aingo Eba Excel Lakapagi Tawong Satadaba, Sing Amasu Tamda Zap Manana Satnanaba, MLRN, LRA 1960 Chemdokba, Maite Mitegi Estate Tejas Amu Hanjin Hamba Yaba Wapam Yauri, Lodina House Totally Beiranga Siloisina Bargabarnegi Makedegi, is the government Amadi India government that Taxim Bio Highness Memorandum Aduda Pali, Ngashigi Memorandum Adu Governor Secretary. Bobby Waikhonggi khutangda governor da pisingkibani hairi Union Home Minister na thamlakkiba wafam Manipur khunaibu thawoi oidabani silarmani Manipur da tholiba irang asi tourist sing chathabanate purup ani ki marakta thajanaba walakpadagi tholakpa irang ni haina Union Home Minister Amit Shah na thamlakkiba wafam asimak Manipur khunaibu thawoi oidabani lawi haina DM College of Arts ki principal oina thaupurambi Professor C.A. Silamni na awangba thakta yaningdaba phongdokkhre Wafam asing asi imalup ahum purei leimarol amoba amade mikwana punsinuna semba maira paibi nupi observation committee na sidina pangthokiba kungkotaruk suba maira paibi numi palana phongdokibane Kurai Salanthong Tharo Debela Pak Chithakiba palan aduda saru yakibi Professor Chilamni na hai hiram kiyada sothaduna amadi namthaduna thambiriba Manipur khunane leba asigi damakta lawriba thaudangsin center na khangbidaba lebak thibani haike mahana makha taraduna khunai miyamgi phampham tokpa haksing mapung phana phanganaba hotnabada maira paibi sina ajabo thaudang lawduna lakle maira paibi layam drapadi Manipur layam khidra haiba wang phawba hangba yai kumja lising amaga samapan sumna mari amadi lising amaga samapan kuntraga mapanda chathakiba nupiran ihau tharaga thengkhang kayada maira paibi singna khunai asibu kanjanaba yengnaba singa thengoduna lakle piglaba Manipur leba asibu mingja purapa ngamba sanaro kya pothoktuna India bu malemda masak takpada achoba thaudang lauduna laknabasu ngasi phawa center lengana Manipur bu masak khangbidrei maru oina laudrei mahi masingi lamda su leba asigi oina achoba fida ama kaliba Manipur miyambu masak khangdriba phawbadi maira paibi singna khongjang changsinghigane changsinpham chu thoi Manipur na mau sagamna maning makha tamna laijaramba thoklabadi ngasi miyamna nangliba chaithengjing asi thengnamdabasu ya hena mahangna phungdokhe Nakal amaramda tharom aduda saru yakibi puirei marolgi President Imasurai Sam Memchan haikibada sahi ama helaklawe irang ngasi phawba loisinana thamliba asigi marumda kari laibagi haibasi Manipur miyamna khangminaba changi Manipur irang loire haina chingda khak ngangbana kanaba leiroi mausagum ingna tapna puna hingminabagi punchirolda hanjin hamba pame haina mahana phongnoki ngasigi palan tharom aduda saru yakiba singna Kurai Salanthong da leiba maira paibi ihaugi mitamda hai laikatuna Manipur da thokiba ihau kayada laikhidrabi maira paibi singbu ikai khumna botki